Mayam, good morning. Mayam butaram nokchiri. Again over blog siga. The mayam I say ayuktagi some hour video said or light up tag and a lay ham baneva. Okay, a prazita, but janasale mayam does it laker a hectare to a light up tar and mayam. And okay, sanari is a mayam pesavana lore, lanway in them dadoka. But janasaki mayam the nearby to gay marulaga muktadok panina una. I don't know Jurabanina mayam pazana sale avocado in a pamunaka hectop triba. Ado chow sa chow re khara se mathon ai bi oi duni ado kitang budi pi ko chow ko dam watli aduga myam ai ayuki sa thakna bagi hana tan ha mini ai se ko ado tamai tan na haure mai da ado alu ma kitang ngau duni alu ngau ba taraga tan se ga charani ado se ga alu khara ngau jare myam e ngasi makha ta na ngasi gi blog se myam thabak se am kalli ngasi se ko sajibu yawrabani na dana white ba khot so tawdini ba ngasi se ko sangoi white ge tawini ado cha thak ba khot lorga dum ye ngasi myam se ga cha lai re duga tan ga angau ba ga tawraga thage duga mathang sum ye ngasi Mea maroi morok mo phogi ge dogi sajibu gi na ko do se pukham chu nam la han lai ko do phat re ngo lang trik lang na ko han se ga phau do ge ado jira se ngrang su khara phau re ngasi su khara phau ra ge to ine ba ado kang ne do morok chu mo ko la se ga tang lo re ngrang phau ge do ko ado ga ngasi mo kitang phau ra ga mo ta thok ro bani meam ye ngasi pakha ta na Mayam sajibu su yawrabani na ko ngasi sangoi se tai thoge na sangoi wai te ba hogatle lewak santhi taw na ko ngalingai se ga na ningsa sagala ga di yam wai mayam duna hajik oina katang ngalle ko pung 9 makhai mak tare ado wai te thokna loisala ge na do pop up taw nai haji wai te mini mayam ye ngasi mayam makata na Ado mayam wai te be loijare fajar ba ye ngo mayam ado patak na taw na dum te sale ba ko santhi leitre santhi katang kak na dum te sale patak na taw na dum nan sale ba ko sajibu ni na nungai te wai te ra di ko ado na mayam nungsa su ba na sa do ye ngasi se ko ado ye ngasi mayam ngasi di sa ba se ka samthong na taw re samthong se kobi kami kindi machado de tilaw ke daksa na ko ngari suka hape jengkol na kopi kita daw biti maksure bako sangkang se nakanya daga sigana nyam alu macha mangaure se sangkang se wali mai hape tangari nam nam phenomen hape yung se sigala re Ekaithabi khoi gi sajibu gi mam na se lupa kya no na khai na tro acha Marpugi Ekaithabi mayam hayang kano da sajibu da hijang hamna ba na sika isin tijan thamme paryame yame li da khang se thum hai ni le mapun kya ne ya amma ani mapun mari be mai mapun hum mari ya khang da se lupa marpugi Ekaithabi ni mayam hau do mi Ekaithabi se yong do takati se hoji khara sarani heng sajibu gi thamani sajibu ku yaktre gana smaina tinjala thamme isinga sene nam ai samthang se poti sanwa aduga mayam saksaba loiraba matung da ko ngasai gi maroi morok to takthoge na takthokna loisalle mayam ado sari ngai siga ko khara kemi ngai siga dum takthokna thabak se loisana thamgrage na aduga ina morok su khara ma lokto hore morok sina hayang hinjang sok tawra swaina ko sajibu gi aduga siga daba macha siga hanjana thamjare mayam sengna tawna ko hayang lai gi aduga se mayam se loisan ki ge mayam aduga hak pothar ge ngasidi am ware mayam sajibu naksara bani na ko thabak se mathang kalle ba ko to sajibu se ni humni thangai gre dona morok ke ka su loi ta thokna loi na ready da thame mayam dom tang hanjan gi ge mayam he ngasi makhata na mayam nok sandaw yam se pumom na lai ba ei hak tum ge
ꯅꯨꯡꯊꯤꯜꯋꯥꯏꯔꯝ ꯀꯣ ꯊꯦꯡꯉꯦ ꯍꯧꯒꯠꯂꯛꯄ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯝꯖꯔꯦ ꯑꯁꯣꯝꯗ ꯑꯋꯥꯡꯂꯣꯝꯗꯀꯣ ꯅꯣꯡ ꯐꯖꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯁꯦ ꯅꯣꯡ ꯆꯨꯗꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯤ ꯏꯁꯤꯡꯁꯤꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯅꯣꯡ ꯆꯨꯈꯤꯕꯩ ꯏꯁꯤꯡ ꯊꯜꯂꯝꯃꯦꯕ ꯉꯁꯤꯁꯨ ꯂꯥꯛꯑꯦ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯌꯦꯅꯝꯁꯦ ꯌꯦꯡꯉꯣ ꯁꯖꯤꯄꯨꯒꯤꯅꯦꯅꯅꯦ ꯈꯔꯅꯤ ꯆꯥꯊꯣꯛꯇꯅ ꯊꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯂꯦꯟꯗ꯭ꯔꯦꯕꯀꯣ ꯈꯔꯅꯤꯁꯦ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯐꯖꯕꯅ ꯂꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯖꯦꯅꯝꯁꯦ ꯀꯩꯅꯣꯝ ꯍꯥꯞꯄꯤ ꯃꯌꯥꯝ ꯍꯥꯏꯗꯣꯛꯑꯣꯏ ꯀꯩ ꯍꯥꯞꯄꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝꯗꯣ ꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯁꯦ ꯎꯔ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯀꯩ ꯄꯣꯠ ꯍꯥꯞꯄꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝ ꯁꯤ ꯀꯩ ꯄꯣꯠꯅꯣ ꯑꯩꯌꯥ ꯇꯥꯒꯗꯣꯏꯅꯦ ꯑꯩꯈꯣꯏ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯣꯔꯛꯑꯒꯦꯀꯣ ꯀꯩꯅꯣꯅꯦ ꯍꯥꯃꯦꯡ ꯃꯊꯤꯗꯣ ꯑꯗꯨ ꯍꯥꯞꯄꯤꯅꯤ ꯃꯌꯥꯝ ꯂꯩꯔꯒꯅꯦ ꯍꯥꯞꯄꯤꯅꯦꯕ ꯍꯥꯃꯦꯡ ꯂꯩꯕ ꯃꯐꯝꯗꯒꯤꯅꯦ ꯂꯩꯔꯒ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯖꯦꯅꯝꯁꯦ ꯈꯪꯐꯥ ꯐꯔꯦꯕ ꯃꯌꯥꯝꯗꯨ ꯐꯖꯕꯅ ꯂꯣꯏꯔꯦ ꯄꯥꯟꯗꯣꯡ ꯑꯃꯅ ꯈ꯭ꯋꯥꯛ ꯌꯥꯝꯃꯦ ꯑꯗꯨ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯁꯤꯒꯁꯨ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯌꯦꯅꯝꯁꯤꯀꯣ ꯍꯟꯗꯛ ꯁꯖꯤꯕꯨꯒꯤꯅꯦ ꯂꯩꯗꯅꯕ ꯍꯥꯏꯅ ꯗꯨꯆꯥꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯅꯦꯕ ꯍꯥꯃꯦꯡ ꯃꯊꯤꯒ ꯂꯩꯗꯅ ꯍꯥꯞꯇꯅꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯌꯦꯅꯝꯁꯦ ꯑꯩꯅꯅꯦ ꯄꯥꯝꯃꯨꯅ ꯑꯩꯁꯨ ꯂꯦꯟꯗꯣꯛꯇ꯭ꯔꯦꯕ ꯁꯖꯤꯄꯨꯗꯗꯤ ꯕꯣꯔꯥ ꯆꯥꯕ ꯈꯣꯠꯄ ꯌꯥꯝ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯅꯝꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯗꯤꯖꯥꯏꯟ ꯑꯅꯤꯅꯦꯕ ꯑꯁꯤꯁꯤꯅꯅꯦ ꯃꯌꯥꯝ ꯈꯪꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤ ꯖꯦꯅꯝꯁꯦꯀꯣ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯈꯪꯗꯦꯅꯦ ꯖꯧ ꯖꯧ ꯂꯥꯎꯋꯤꯗꯨ ꯖꯧ ꯂꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣꯅꯦ ꯀꯩꯅꯣ ꯇꯧꯏꯕ ꯁꯤꯁꯤꯅ ꯃꯨꯟ ꯃꯨꯟ ꯂꯥꯎꯋꯤꯀꯣ ꯃꯅꯝꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯣ ꯑꯁꯤꯒꯤ ꯂꯥꯏꯟꯁꯤꯃ ꯑꯗꯨꯝ ꯃꯥꯟꯅꯗꯕꯅꯤꯀꯣ ꯁꯤꯅ ꯄꯥꯛꯏ ꯁꯤꯅ ꯄꯤꯛꯏꯀꯣ ꯁꯤꯒꯤ ꯁ꯭ꯋꯥꯏꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯗꯒꯤꯅ ꯁ꯭ꯋꯥꯏꯐꯥꯎ ꯂꯥꯏꯟꯁꯦ ꯑꯁꯤꯅ ꯌꯦꯅꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯦꯅꯝꯁꯤꯅꯦꯕ ꯖꯧ ꯖꯧ ꯂꯥꯎꯋꯤꯗꯣ ꯃꯅꯝꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤꯃ ꯑꯩꯈꯣꯏ ꯆꯥꯅ ꯃꯑꯣꯡ ꯑꯃ ꯌꯦꯅꯝ ꯊꯥꯔꯦ ꯁꯤꯅ ꯑꯃꯨꯛ ꯃꯑꯣꯡ ꯑꯃ ꯁꯤꯗꯤ ꯑꯗꯨꯝ ꯖꯦꯅꯝꯗꯨꯅꯦꯕ ꯃꯑꯣꯡ ꯑꯃꯒ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯟꯅꯕꯗꯨꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯖꯦꯅꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯌꯥꯝꯒꯤ ꯌꯨꯝꯗꯁꯨ ꯂꯩꯅꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯁꯤꯁꯦ ꯀꯥꯏꯗꯩ ꯗꯨꯆꯥꯅ ꯀꯥꯏꯗꯩ ꯄꯨꯔꯥ ꯊꯥꯔꯤꯅꯦꯕ ꯖꯧ ꯖꯧ ꯂꯥꯎꯋꯤꯗꯣ ꯅꯥꯞꯄꯤꯗꯣ ꯍꯥꯏꯅ ꯑꯁꯤꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦꯀꯣ ꯄꯨꯟꯅꯅꯦ ꯍꯥꯃꯦꯡ ꯃꯊꯤ ꯍꯥꯞꯄꯕꯅꯤꯅꯀꯣ ꯁꯦ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯒꯁꯨ ꯂꯩꯔꯦ ꯌꯦꯅꯝꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯒꯠꯂꯛꯑꯦ ꯍꯥꯃꯦꯡ ꯃꯊꯤꯁꯦ ꯍꯥꯞꯄꯤꯌꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯍꯥꯞꯄꯤꯅꯤ ꯍꯟꯗꯛꯁꯦ ꯂꯩ ꯈꯣꯠꯅꯀꯣ ꯑꯗꯣ ꯁꯤꯒꯁꯨ ꯐꯔꯦ ꯑꯃꯐꯥꯎ ꯂꯦꯟꯗꯣꯛꯇ꯭ꯔꯦ ꯑꯩꯅ ꯀꯥꯔꯇꯨꯟꯅꯦ ꯈꯤꯇꯪꯈꯛ ꯊꯥꯏꯑꯕ ꯑꯗꯨꯒꯩ ꯈꯔ ꯈꯔ ꯂꯦꯜꯂ ꯆꯥꯏꯕ ꯑꯁꯤꯁꯦ ꯈꯔ ꯀꯨꯏꯔꯦ ꯂꯦꯟꯗꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯗꯤꯅꯥꯗꯨꯅꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯎꯠꯃꯟꯅꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟ ꯂꯩꯔꯕꯅꯤ ꯄꯀꯥꯁꯤꯒ ꯅꯨꯡꯁꯤꯅ ꯇꯧꯅ ꯌꯦꯡꯉꯨ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯂꯤꯅꯣ ꯃꯔꯤꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯥꯔꯛꯇꯒꯤꯅꯦ ꯁꯨꯃꯥꯡꯒꯤ ꯄꯀꯥꯒꯤ ꯀꯥꯔꯛꯁꯤꯒꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯗ ꯌꯦꯡꯉꯨꯗꯣ ꯆꯠꯂꯤꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯔꯦ ꯂꯥꯏꯠ ꯃꯩ ꯊꯥꯅꯕ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯅꯀꯣ ꯗꯥꯏꯔꯤ ꯁꯪꯒꯣꯏ ꯗꯥꯏꯔꯤꯁꯤꯒ ꯈꯤꯇꯪꯈꯛꯅꯦ ꯃꯐꯝ ꯂꯩꯕꯁꯤꯒ ꯗꯨꯆꯥꯅ ꯊꯥꯖꯤꯜꯂꯤꯅꯦꯕ ꯐꯗꯤꯒꯣꯝꯁꯦꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯁꯖꯤꯕꯨꯒꯤꯅꯤ ꯃꯌꯥꯝꯁꯤꯁꯨꯀꯣ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯖꯤꯕꯨꯒꯤ ꯃꯔꯨ ꯈꯔ ꯂꯩꯕꯗꯨꯅ ꯍꯨꯟꯖꯜꯂꯦ ꯗꯨꯆꯥꯅ ꯃꯅꯝꯁꯨ ꯅꯨꯡꯁꯤꯅ ꯐꯗꯤꯒꯣꯝꯁꯦ ꯁ꯭ꯋꯥꯏꯗꯩ ꯈꯔ ꯂꯦꯟꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯈꯔ ꯇꯧꯅ ꯆꯥꯈ꯭ꯔꯦ ꯁꯤ ꯈꯔ ꯑꯃ ꯊꯝꯃꯤꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯁꯖꯤꯄꯨꯗ ꯍꯤꯟꯖꯥꯡ ꯍꯥꯎꯍꯜꯂꯒꯦꯅ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯑꯗꯣ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯈꯔꯗꯤ ꯆꯥꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯖꯦꯅꯝꯗꯣ ꯁꯤꯒꯩꯅꯤ ꯑꯩꯅ ꯂꯦꯜꯂ ꯍꯟꯗꯛ ꯆꯥꯔꯤꯁꯦꯀꯣ ꯑꯁꯣꯝꯗꯩꯗꯣ ꯂꯦꯟꯊꯣꯛꯇ꯭ꯔꯦꯕ ꯁꯤꯒꯁꯨ ꯄꯨꯗꯤꯅꯥꯁꯨ ꯐꯒꯠꯂꯛꯏ ꯈꯔ ꯁꯤꯒ ꯖꯦꯅꯝ ꯈꯔ ꯁꯤꯒꯩ ꯂꯦꯜꯂ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯀꯣꯜꯂꯥꯏꯔꯦ ꯃꯌꯥꯝ ꯁꯤꯟꯃꯥꯒꯤ ꯂꯥꯏꯙꯨꯛ ꯊꯥꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯄꯥꯁꯇꯥ ꯈꯔ ꯆꯥꯅꯤꯡꯉꯦꯅꯀꯣ ꯄꯥꯁꯇꯥ ꯂꯩꯕꯗꯨꯒ ꯍꯧꯒꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯁꯣꯏꯕꯨꯝꯁꯤꯅꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯗ ꯀꯥꯂꯤꯅꯀꯣꯔ ꯆꯠꯂꯨꯕꯗꯣ ꯕꯨꯕꯣꯛ ꯍꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯝꯆꯧꯅ ꯍꯥꯞꯄꯤꯔꯛꯄꯅꯦꯕꯀꯣ ꯅꯍꯥꯟ ꯑꯩꯅ ꯕ꯭ꯂꯣꯛꯇꯁꯨ ꯌꯦꯡꯍꯟꯈꯤꯕꯅꯤꯅꯦ ꯗꯆꯥꯅ ꯀꯩꯀꯩ ꯄꯨꯔꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯌꯥꯎꯈꯤꯕ ꯁꯣꯏꯕꯨꯝꯗꯣ ꯃꯌꯥꯝꯗꯨꯅꯦꯕ ꯁꯤꯁꯦꯀꯣ ꯉꯁꯤ ꯇꯔꯥꯡꯗ ꯍꯥꯡꯗꯣꯏꯀꯣ ꯌꯥꯝꯅ ꯑꯩꯗꯤ ꯄꯥꯝꯗꯕꯅꯤꯅꯅꯦ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦꯕ
ꯑꯗꯣ ꯄꯨꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯕꯗꯣ ꯉꯁꯤ ꯑꯗꯨꯝ ꯑꯗꯣ ꯎꯗꯅ ꯉꯁꯤꯁꯦ ꯑꯝꯇꯪ ꯍꯥꯡꯗꯣꯛꯑꯒ ꯆꯥꯅ ꯉꯁꯤ ꯃꯥ ꯏꯔꯣꯜꯂꯣ ꯍꯥꯏ ꯃꯥꯒꯤ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯃꯅꯝꯁꯦ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯣꯏꯕꯨꯝꯁꯦ ꯌꯦꯡꯉꯝꯃꯤꯅꯤ ꯑꯗꯣ ꯃꯅꯝꯁꯦ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯖꯟꯗꯦꯕ ꯑꯩꯈꯣꯏ ꯀꯅꯥꯝ ꯆꯥꯗꯦꯕ ꯑꯗꯣ ꯆꯥꯒꯤ ꯑꯂꯨꯒ ꯇꯧꯔꯒ ꯏꯔꯣꯟꯕꯤꯔꯒꯦ ꯁꯣꯏꯕꯨꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯂꯨꯒ ꯏꯔꯣꯜꯂꯒꯦ ꯇꯧꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗꯦ ꯁꯣꯏꯕꯨꯝꯁꯦ ꯍꯩꯅꯗꯦꯅ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯁꯨ ꯄꯥꯝꯗꯦꯕ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯇꯧꯔꯒꯦ ꯃꯌꯥꯝꯗꯅ ꯕꯣꯔꯥꯁꯨ ꯁꯤꯒ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦ ꯕꯣꯔꯥ ꯑꯃ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯕꯣꯔꯥ ꯍꯧꯅ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯡꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯦꯛꯇ ꯍꯧꯅ ꯂꯣꯏꯗꯕꯗꯣ ꯍꯧꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯅ ꯂꯣꯏꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯒꯦ ꯑꯩꯈꯣꯏꯒꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯂꯨꯒ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ